ꯑꯍꯥꯟꯕꯃꯛꯇꯗ ꯅꯔꯦꯁ ꯃꯣꯏꯔꯥꯡꯊꯦꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯩꯅ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯁꯣꯔꯠ ꯐꯤꯜꯝ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯟ ꯀꯦꯞꯇꯤꯚꯤꯇꯤ꯫ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯃꯤꯑꯣꯏꯕ ꯑꯁꯤ ꯏꯟꯗꯦꯟꯖꯔꯗ ꯁ꯭ꯄꯦꯁꯤꯁ ꯑꯃ ꯑꯣꯏꯔꯦ, ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕ ꯑꯁꯤ ꯃꯨꯠꯀꯗꯧꯔꯦ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯁꯥꯏꯕꯣꯛꯁꯤꯡꯅ ꯆꯂꯥꯏꯕ ꯄ꯭ꯔꯤꯊꯤꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛ ꯁꯥꯏꯕꯣꯛꯁꯤꯡ ꯑꯁꯤꯅ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯕꯨ ꯐꯥꯗꯨꯅ ꯃꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯌꯝꯗ ꯊꯅꯝꯃꯤ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯃꯤꯑꯣꯏꯕꯁꯤꯡꯅ ꯀꯝꯗꯧꯅ ꯄꯥꯁꯇ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯎꯔꯒ ꯃꯈꯣꯏꯅ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯃ꯭ꯌꯨꯖꯤꯌꯝꯗ ꯊꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯅ ꯃ꯭ꯌꯨꯖꯤꯌꯝ ꯑꯗꯨꯗꯒꯤ ꯀꯝꯗꯧꯅ ꯆꯦꯜꯂꯛꯄ ꯑꯃꯁꯨꯡ ꯃꯨꯚꯤ ꯑꯁꯤꯅ ꯀꯔꯤ ꯇꯥꯛꯅꯤꯡꯂꯤꯕ ꯍꯥꯏꯕꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯂꯣꯏꯕꯗ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯗ ꯂꯥꯛꯊꯣꯛꯆꯕ ꯑꯃꯅ, ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯍꯥꯟꯅ ꯗ ꯁꯥꯏꯂꯦꯟꯠ ꯍꯥꯏꯅ ꯍꯥꯡꯖꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯃꯩꯇꯩ ꯔꯤꯀꯦꯞ ꯁ꯭ꯇꯥꯔ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯑꯣꯏꯅ ꯑꯣꯟꯊꯣꯛꯆꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯌꯥꯝꯅ ꯃꯁꯤꯕꯨ ꯈꯪꯖꯤꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯤ꯫ ꯍꯧꯖꯤꯛ ꯏꯟ ꯀꯦꯞꯇꯤꯚꯤꯇꯤ ꯍꯥꯏꯔꯤꯕ ꯁꯥꯏꯟꯁ ꯐꯤꯛꯁꯟꯒꯤ ꯑꯣꯏꯔꯕ ꯑꯗꯨꯒꯨꯝꯂꯕ ꯁꯣꯔꯠ ꯐꯤꯜꯝ ꯑꯁꯤꯕꯨ ꯃꯀꯣꯛꯇꯒꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯍꯧꯖꯔꯒꯦ꯫ ꯃꯁꯤꯗ ꯑꯩꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯅꯠꯇ꯭ꯔꯒ ꯆꯤꯠꯊꯍꯧꯕ ꯀꯌꯥ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯑꯗꯣꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯨꯡꯉꯥꯏꯕ ꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯅꯨꯡꯉꯥꯏꯕ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯀꯌꯥ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯐꯔꯦ ꯃꯌꯥꯝ, ꯋꯥꯔꯤ ꯑꯁꯤ ꯃꯀꯣꯛꯇꯒꯤ ꯂꯤꯕ ꯍꯧꯖꯔꯒꯦ꯫ ꯃꯨꯚꯤ ꯑꯁꯤꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯃꯨꯚꯤ ꯑꯁꯤꯒꯤ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁ ꯖꯤꯝ ꯑꯁꯤ ꯎꯠꯂꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯑꯣꯏꯕ ꯃ꯭ꯌꯨꯖꯤꯌꯝ ꯑꯃꯗ ꯂꯩ ꯑꯃꯁꯨꯡ ꯃꯄꯥꯟꯗ ꯑꯃꯨꯛ ꯐꯥꯎꯕ ꯊꯣꯛꯇ꯭ꯔꯤ꯫ ꯍꯥꯏꯔꯤꯕ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤ ꯁꯥꯏꯕꯣꯛꯁꯤꯡꯅ ꯆꯂꯥꯏꯕꯅꯤ꯫ ꯃꯈꯣꯏꯅ ꯆꯂꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯅ ꯀꯝꯗꯧꯅ ꯄꯥꯁꯇ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯤ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯇꯣꯞꯄ ꯁꯥꯏꯕꯣꯛꯁꯤꯡꯗ ꯎꯠꯊꯣꯛꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗꯗꯤ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤ ꯑꯦꯟꯗꯦꯟꯖꯔꯗ ꯁ꯭ꯄꯦꯁꯤꯁ ꯑꯣꯏꯔꯦ, ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯁꯤ ꯃꯨꯠꯈꯤꯒꯗꯧꯔꯦ꯫ ꯖꯤꯝ ꯑꯁꯤꯅ ꯃ꯭ꯌꯨꯖꯤꯌꯝ ꯑꯗꯨꯒꯤ ꯑꯣꯏꯕ ꯃꯦꯟ ꯑꯦꯇ꯭ꯔꯦꯛꯁꯟꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯌꯨꯝ ꯑꯁꯤ ꯌꯥꯝꯅ ꯄꯤꯛꯏ ꯑꯃꯁꯨꯡ ꯀꯥ 3 ꯈꯛꯇꯃꯛꯅꯤ꯫ ꯃꯍꯥꯛꯀꯤ ꯇꯨꯝꯐꯝ ꯕꯦꯗꯔꯨꯝ, ꯏꯔꯨꯖꯐꯝ ꯕꯥꯊꯔꯨꯝ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯤꯚꯤꯡ ꯑꯦꯔꯤꯌꯥ ꯑꯗꯨꯒꯅꯤ꯫ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯌꯔꯀꯦꯁ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯌꯔꯀꯦꯁ ꯑꯁꯤꯗ ꯃꯍꯥꯛꯅ ꯀꯥꯔꯒ ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯌꯥꯗꯦ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯔꯦꯄ꯭ꯂꯤꯀꯥ ꯑꯃ ꯑꯣꯏꯅ ꯊꯝꯕꯅꯤ, ꯍꯥꯏꯕꯗꯤ ꯃꯇꯧ ꯃꯥꯟꯍꯟꯅꯕꯒꯤꯗꯃꯛꯇ ꯊꯝꯕꯅꯤ꯫ ꯁ꯭ꯇꯦꯌꯔꯀꯦꯁ ꯑꯗꯨ ꯈꯛꯇꯃꯛ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯣꯡꯁꯤꯡ ꯑꯃꯁꯨꯡ ꯊꯣꯡꯅꯥꯎꯁꯤꯡ ꯑꯁꯤꯁꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯉꯥꯛꯇꯅꯤ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯃꯄꯥꯟ ꯊꯣꯛꯄ ꯍꯥꯏꯕꯗꯨ ꯌꯥꯗꯦ꯫ ꯑꯃꯁꯨꯡ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯁꯛ ꯑꯌꯥꯝꯕꯅ ꯁꯥꯖꯤꯟꯅꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯦꯡꯂꯤꯕ ꯇꯤꯚꯤ ꯑꯗꯨ ꯈꯛꯇꯃꯛꯇꯤ ꯑꯁꯦꯡꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯇꯤꯚꯤ ꯑꯁꯤꯗ ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯃꯨꯚꯤꯁꯤꯡ ꯑꯁꯤ ꯌꯦꯡꯂꯤ꯫ ꯍꯧꯖꯤꯛ ꯃꯨꯚꯤ ꯑꯁꯤꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯖꯤꯝꯅ ꯇꯤꯚꯤ ꯁꯣ ꯑꯃ ꯌꯦꯡꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯏ꯫ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯇꯤꯚꯤ ꯁꯣ ꯑꯁꯤꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯆꯤꯟꯐꯥ ꯄꯨꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯁꯤ ꯅꯨꯡꯇꯤꯒꯤ ꯌꯦꯡꯉꯤ꯫ ꯍꯥꯏꯔꯤꯕ ꯁꯥꯏꯕꯣꯛꯁꯤꯡ ꯑꯁꯤꯅ ꯃꯉꯣꯟꯗ ꯐꯤꯜꯝꯁꯤꯡ ꯑꯁꯤ ꯌꯦꯡꯍꯜꯂꯤꯕꯒꯤ ꯃꯔꯝꯗꯤ ꯑꯁꯦꯡꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯀꯝꯗꯧꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯂꯩ ꯑꯃꯁꯨꯡ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯅꯨꯄꯥꯅ ꯀꯝꯗꯧꯅ ꯑꯦꯛ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅꯕꯒꯤꯗꯃꯛꯇ ꯖꯤꯝꯗ ꯃꯈꯣꯏꯅ ꯌꯦꯡꯍꯜꯂꯤꯕꯅꯤ꯫ ꯑꯃꯁꯨꯡ ꯖꯤꯝꯅ ꯍꯧꯖꯤꯛꯀꯤ ꯇꯤꯚꯤ ꯁꯣ ꯑꯁꯤ ꯌꯦꯡꯅ ꯁꯦꯔꯤꯌꯦꯜꯒꯤ ꯄꯦꯛ ꯑꯃꯁꯨ ꯆꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯇꯣꯏ ꯄ꯭ꯔꯥꯏꯖ ꯑꯃ ꯊꯦꯡꯅꯩ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯏ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯣꯏ ꯄ꯭ꯔꯥꯏꯖꯁꯤꯡ ꯑꯗꯨꯒꯤ ꯀꯂꯦꯛꯁꯟ ꯊꯝꯂꯤꯕ ꯁꯦꯜꯐ ꯑꯗꯨꯗ ꯆꯠꯂꯒ ꯊꯅꯝꯃꯤ꯫ ꯃꯁꯤꯗ ꯊꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯇꯣꯏ ꯄ꯭ꯔꯥꯏꯖꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯁꯦꯔꯤꯌꯦꯜ ꯑꯁꯤ ꯅꯨꯡꯇꯤꯒꯤ ꯆꯥꯏ ꯑꯃꯁꯨꯡ ꯃꯗꯨꯗ ꯌꯥꯎꯔꯛꯄ ꯇꯣꯏ ꯄ꯭ꯔꯥꯏꯖꯁꯤꯡ ꯑꯗꯨꯕꯨ ꯃꯁꯤꯗ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯊꯝꯂꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯇꯤꯚꯤ ꯌꯦꯡꯕ ꯑꯃꯁꯨꯡ ꯁꯦꯔꯤꯌꯦꯜ ꯑꯁꯤ ꯆꯥꯔꯒ ꯇꯣꯏ ꯄ꯭ꯔꯥꯏꯖꯁꯤꯡ ꯑꯁꯤ ꯀꯂꯦꯛ ꯇꯧꯕ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯍꯣꯕꯤꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯁꯥꯏꯕꯣꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯗꯨꯗ ꯁꯥꯏꯕꯣꯛ ꯀꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯃ꯭ꯌꯨꯖꯤꯌꯝ ꯑꯗꯨꯒꯤ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯉꯤ꯫ ꯍꯧꯖꯤꯛ ꯃꯨꯚꯤ ꯑꯁꯤꯅ ꯃꯈꯥ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯁꯥꯏꯕꯣꯔꯒꯀꯤ ꯑꯣꯏꯕ ꯃ꯭ꯌꯨꯖꯤꯌꯝ ꯒꯥꯏꯗ ꯑꯃꯅ ꯇꯨꯔꯤꯁ ꯒ꯭ꯔꯨꯞ ꯑꯃ ꯄꯨꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤꯗ ꯂꯥꯛꯂꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯑꯍꯥꯟꯕꯗ ꯃꯈꯣꯏꯗ ꯂꯩꯔꯝꯂꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯍꯥꯟꯅ ꯎꯍꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯃꯤꯑꯣꯏꯕꯁꯤꯡꯅ ꯃꯥꯡꯖꯧꯅꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯃꯁꯨ ꯊꯝꯂꯤ꯫ ꯃꯁꯤꯗ ꯇ꯭ꯔꯥꯐꯤꯛ ꯀꯣꯟꯁ, ꯇꯣꯏ ꯇ꯭ꯔꯦꯟ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃ꯭ꯌꯨꯖꯤꯌꯝ ꯒꯥꯏꯗ ꯑꯗꯨꯅ ꯖꯤꯝ ꯑꯃꯨꯛ ꯎꯍꯜꯂꯝꯃꯤ꯫ ꯖꯤꯝ ꯑꯁꯤꯅ ꯇꯨꯔꯤꯁ ꯃꯌꯥꯝꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯦꯟ ꯑꯦꯇ꯭ꯔꯦꯛꯁꯟ ꯑꯣꯏꯕ ꯃꯐꯝꯅꯤ꯫ ꯍꯧꯖꯤꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯗꯨꯒꯤ ꯇꯨꯔꯤꯁ ꯒꯥꯏꯗ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯇꯨꯔꯤꯁꯁꯤꯡ ꯑꯗꯨꯗ ꯖꯤꯝ ꯑꯁꯤ ꯀꯦꯞꯇꯤꯚꯤꯇꯤꯗ, ꯍꯥꯏꯕꯗꯤ ꯐꯥꯖꯤꯟ ꯄꯨꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯌꯣꯛꯂꯛꯄ ꯑꯍꯥꯟꯕ ꯃꯤꯑꯣꯏꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯁꯨꯡ ꯁꯥꯏꯕꯣꯛ ꯍꯤꯁꯇꯣꯔꯤꯌꯟꯁꯤꯡꯅ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯁꯤ ꯃꯤꯑꯣꯏꯕꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯑꯣꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯁꯦꯝꯗꯨꯅ ꯊꯝꯂꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯈꯣꯏꯗ ꯍꯥꯏꯔꯝꯃꯤ꯫ ꯖꯤꯝꯅ ꯇꯤꯚꯤ ꯌꯦꯡꯂꯤꯉꯩꯗ ꯃꯈꯣꯏꯅ ꯅꯥꯀꯟꯗꯒꯤ ꯌꯦꯡꯕ ꯑꯁꯤ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯗ ꯊꯝꯁ ꯑꯞ ꯇꯧꯔꯝꯃꯤ꯫
ꯃꯍꯥꯛꯅ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯗꯨꯗ ꯂꯥꯛꯂꯒ ꯌꯦꯡꯂꯕꯒꯤꯗꯃꯛꯇ ꯀꯝꯄ꯭ꯂꯦꯟ ꯀꯔꯤꯃꯠꯇ ꯇꯧꯔꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯖꯦꯜꯗ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯜꯂꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯍꯦꯛ ꯂꯩꯔꯛꯄꯗꯒꯤ ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯃꯍꯥꯛꯇꯤ ꯂꯩꯗꯨꯅ ꯂꯥꯛꯂꯕꯅꯤ ꯃꯍꯥꯛꯅ ꯈꯜꯂꯤ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤ ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯂꯩꯒꯗꯕꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯇꯤꯚꯤ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯥꯏꯕꯣꯛꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯒꯤ ꯁꯕꯖꯦꯛ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯖꯤꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯆꯠꯀꯦ ꯇꯧꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯦꯅꯥꯎꯟꯁ ꯇꯧꯔꯛꯏ ꯑꯦꯅꯥꯎꯟꯁꯃꯦꯟ ꯑꯁꯤꯅ ꯍꯥꯏꯔꯤꯕꯗꯤ ꯃꯈꯣꯏ ꯑꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯗꯨꯗ ꯍꯟꯕꯤꯔꯛꯎ ꯃꯔꯝꯗꯤ ꯑꯅꯧꯕ ꯐꯤꯃꯦꯜ ꯑꯦꯗꯤꯁꯟ ꯑꯃꯁꯨ ꯃ꯭ꯌꯨꯖꯤꯌꯝ ꯑꯗꯨꯗ ꯍꯥꯞꯂꯛꯂꯒꯅꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯖꯤꯝ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯇꯤꯚꯤꯗ ꯈꯛꯇꯃꯛ ꯎꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯅꯍꯥꯟꯗꯒꯤ ꯎꯅꯅꯤꯡꯗꯨꯅ ꯂꯥꯛꯂꯕꯅꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯉꯟꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯌꯥ ꯑꯁꯤ ꯌꯥꯝꯅ ꯐꯖꯅ ꯁꯦꯡꯗꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯀꯨꯏꯅ ꯂꯨꯖꯔꯝꯃꯤ ꯃꯍꯥꯛꯅ ꯃꯁꯥꯗ ꯄꯔꯐ꯭ꯌꯨꯝ ꯀꯌꯥ ꯑꯃꯁꯨ ꯆꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯅꯥꯟꯅ ꯗ꯭ꯔꯦꯁ ꯁꯦꯠꯆꯤꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯋꯦꯜꯀꯝ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯀꯦꯁ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯃ꯭ꯌꯨꯖꯤꯌꯝ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯀꯔꯤꯃꯠꯇ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯖꯤꯝꯅ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯔꯣꯃꯥꯟꯇꯤꯛ ꯃꯨꯚꯤ ꯑꯃꯗꯒꯤ ꯃꯍꯥꯛꯅ ꯐꯥꯔꯕ ꯗꯥꯏꯂꯣग ꯑꯃ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯁꯤ ꯄꯥꯈꯠꯂꯝꯃꯤ ꯑꯃꯁꯨꯡ ꯆꯦꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯄꯥꯟꯗꯒꯤ ꯐꯥꯔꯒ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯁꯤ ꯐꯥꯗꯨꯅ ꯊꯝꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯃ꯭ꯌꯨꯖꯤꯌꯝ ꯑꯗꯨꯗꯒꯤ ꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯊꯣꯡ ꯑꯃ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯣꯡꯁꯤꯡ ꯑꯃꯁꯨꯡ ꯊꯣꯡꯅꯥꯎꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯑꯁꯥꯕ ꯉꯛꯇ ꯑꯣꯏꯔꯤ ꯍꯥꯏꯕꯁꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯪꯂꯝꯃꯤ ꯃꯁꯤ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯖꯤꯝꯒꯤ ꯕꯦꯗꯔꯨꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯕꯦꯗ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯖꯅ ꯑꯇꯔꯒꯨꯂꯥꯞꯀꯤ ꯃꯅꯥꯁꯤꯡꯅ ꯗꯦꯀꯣꯔꯦꯠ ꯇꯧꯗꯨꯅ ꯊꯝꯂꯝꯂꯤ ꯖꯤꯝꯅ ꯁꯣꯁꯤꯌꯦꯜ ꯁ꯭ꯀꯤꯜ ꯑꯃꯠꯇꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯨꯚꯤꯁꯤꯡ ꯌꯦꯡꯕꯗꯒꯤ ꯀꯝꯗꯧꯅ ꯏꯟꯇꯤꯃꯦꯠ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯈꯪꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯐꯃꯨꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯐꯖꯅ ꯗꯦꯀꯣꯔꯦꯠ ꯇꯧꯗꯨꯅ ꯊꯝꯂꯝꯂꯤꯕꯅꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯦꯁꯅ ꯈꯪꯂꯛꯂꯤ ꯃꯗꯨꯗꯤ ꯁꯥꯏꯕꯣꯛꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯐꯂꯥꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯖꯤꯝꯅ ꯃꯍꯥꯛ ꯃꯁꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯃꯉꯣꯟꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯝꯃꯤ ꯃꯁꯤꯗꯒꯤ ꯀꯦꯁꯅ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤꯗꯒꯤ ꯊꯣꯛꯅꯕ ꯂꯝꯕꯤ ꯑꯃ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯖꯤꯝ ꯑꯁꯤ ꯏꯉꯛ ꯉꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯒꯗꯧꯔꯤꯕꯅꯣ ꯃꯍꯥꯛꯅ ꯀꯦꯁꯇ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯌꯨꯝ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯕ ꯑꯗꯨꯒꯨꯝꯂꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯩꯔꯤ ꯈꯨꯗꯝ ꯑꯣꯏꯅ ꯆꯥꯡꯊꯣꯛꯄ ꯌꯥꯕ ꯐꯝꯐꯝ ꯇꯤꯚꯤ ꯍꯥꯏꯔꯤꯕ ꯇꯤꯚꯤ ꯑꯁꯤꯗ ꯆꯦꯅꯦꯜ 5 ꯍꯦꯟꯅ ꯂꯩ ꯑꯃꯁꯨꯡ ꯃꯍꯥꯛ ꯅꯨꯡꯇꯤꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯁꯤ ꯁꯥꯏꯕꯣꯛꯁꯤꯡ ꯑꯁꯤꯅ ꯄꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯀꯦꯁꯇꯤ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯤ ꯑꯃꯁꯨꯡ ꯃꯁꯤ ꯇꯥꯔꯨꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯛꯇꯗꯨꯅ ꯀꯞꯂꯝꯃꯤ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯖꯤꯝꯅ ꯃꯍꯥꯛꯄꯨ ꯊꯦꯝꯕꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯔꯣꯁ ꯑꯃ ꯄꯤꯔꯝꯃꯤ ꯗꯤꯅꯔꯒꯤ ꯃꯇꯝꯗ ꯖꯤꯝ ꯑꯃꯁꯨꯡ ꯀꯦꯁ ꯑꯁꯤ ꯐꯝꯂꯒ ꯆꯥꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯆꯥꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯀꯦꯁꯅ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯆꯥꯔꯤꯕ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟꯖꯥꯛ ꯅꯠꯇꯦ ꯑꯃꯁꯨꯡ ꯆꯤꯟꯖꯥꯛ ꯑꯗꯨꯒꯤ ꯃꯅꯝ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯍꯪꯒꯣꯏꯕ ꯐꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯖꯤꯝꯅ ꯃꯗꯨꯕꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯥꯕꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯕ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯍꯥꯏꯔꯤꯕꯁꯤ ꯍꯪꯕ ꯃꯇꯝꯗ ꯖꯤꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯖꯤꯝꯗ ꯆꯤꯟꯖꯥꯛ ꯑꯗꯨꯒꯤ ꯃꯅꯝ ꯇꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯖꯤꯝꯅ ꯃꯅꯝ ꯑꯗꯨꯕꯨ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯇꯝꯗ ꯀꯦꯁ ꯑꯁꯤ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯃꯁꯨꯡ ꯁꯥꯏꯕꯣꯛꯁꯤꯡ ꯑꯗꯨꯕꯨ ꯃꯆꯤꯟ ꯊꯤꯗꯨꯅ ꯆꯩꯔꯛꯂꯝꯃꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯗꯤꯅꯔ ꯆꯥꯔꯤꯕ ꯑꯁꯤ ꯁꯥꯏꯕꯣꯛꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯤꯕꯅꯤ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯅ ꯀꯦꯁꯅ ꯖꯤꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛ ꯑꯁꯤ ꯑꯁꯦꯡꯕ ꯅꯠꯇꯦ ꯑꯃꯁꯨꯡ ꯃꯥꯅ ꯂꯩꯔꯤꯕ ꯃꯌꯨꯝ ꯑꯁꯤꯁꯨ ꯑꯁꯦꯡꯕ ꯅꯠꯇꯦ ꯂꯩꯔꯤꯕ ꯁ꯭ꯇꯦꯔꯀꯦꯁꯁꯤꯡ ꯑꯃꯁꯨꯡ ꯊꯣꯡꯁꯤꯡ ꯑꯁꯤ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯀꯔꯤꯃꯠꯇ ꯆꯠꯄ ꯐꯥꯎꯕ ꯌꯥꯗꯦ ꯃꯁꯤꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯖꯤꯝꯅ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯦ ꯑꯁꯨꯝꯅ ꯀꯦꯁꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯅꯣꯛꯄꯨ ꯅꯣꯛꯇꯨꯅ ꯇꯥꯔꯝꯃꯤ ꯃꯁꯤꯗꯒꯤ ꯀꯦꯁꯅ ꯖꯤꯝꯗ ꯍꯪꯂꯛꯂꯝꯃꯤ ꯀꯔꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯑꯁꯥꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯔꯤꯃꯠꯇ ꯈꯟꯗ꯭ꯔꯤꯕꯅꯣ ꯃꯗꯨ ꯇꯥꯕ ꯃꯇꯝꯗꯁꯨ ꯖꯤꯝꯅ ꯀꯩꯁꯨ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯂꯧꯔꯝꯗꯦ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯍꯀꯝ ꯆꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯇꯨꯝꯅꯤꯡꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯀꯦꯁꯇ ꯃꯍꯥꯛꯀ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅꯅꯤꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ
ꯃꯁꯤꯗ ꯀꯦꯁ ꯑꯁꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯖꯤꯝꯒ ꯂꯣꯏꯅꯅ ꯐꯃꯨꯡ ꯇꯨꯝꯒꯗꯧꯔꯤꯕꯅꯣ꯫ ꯃꯁꯤꯗꯒꯤ ꯖꯤꯝꯅ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯏꯟꯇꯤꯃꯦꯠ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯀꯦꯁ ꯑꯁꯤ ꯏꯉꯛ-ꯉꯛꯂꯝꯃꯤ ꯑꯃꯁꯨꯡ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯃꯗꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯇꯧꯔꯣꯏ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕꯗꯒꯤ ꯖꯤꯝ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯂꯩꯔꯝꯂꯤꯕ ꯑꯇꯔꯒꯨꯂꯥꯞꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯆꯥꯏꯈꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯁꯥꯏꯕꯣꯔꯒꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯝꯗ ꯀꯦꯁꯅ ꯃꯈꯣꯏꯒꯤ ꯁꯣꯐꯥ ꯑꯗꯨꯗ ꯇꯨꯝꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯖꯤꯝꯅ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯀꯦꯁꯀꯤ ꯃꯊꯛꯇ ꯕ꯭ꯂꯥꯡꯀꯦꯠ ꯑꯃ ꯍꯥꯞꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯇꯣꯏ ꯄ꯭ꯔꯥꯏꯖ ꯑꯗꯨ ꯂꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯗꯨꯕꯨ ꯀꯦꯁꯀꯤ ꯅꯥꯀꯟꯗ ꯊꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯦꯁ ꯑꯁꯤ ꯃꯊꯟꯇ ꯂꯩꯗ꯭ꯔꯦ ꯍꯥꯏꯅ ꯈꯟꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯦꯁꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯩꯔꯝꯂꯤꯕ ꯇꯣꯏ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗꯒꯤ ꯃꯍꯥꯛꯅ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯖꯤꯝꯒꯤ ꯂꯩꯖꯔꯤꯕ ꯇꯣꯏ ꯄ꯭ꯔꯥꯏꯖ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯈꯣꯝꯖꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯒ꯭ꯂꯥꯁ ꯑꯗꯨꯗ ꯅꯞꯁꯤꯜꯂꯝꯃꯤ꯫ ꯖꯤꯝꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯇꯣꯏ ꯄ꯭ꯔꯥꯏꯖꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯛꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯀꯦꯁꯅ ꯃꯍꯥꯛꯀꯤ ꯇꯣꯏ ꯄ꯭ꯔꯥꯏꯖꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯥꯝꯅ ꯐꯖꯕ ꯂꯦꯟꯁꯀꯦꯞ ꯑꯃ ꯐꯣꯝ ꯇꯧꯔꯝꯕ ꯑꯁꯤ ꯎꯕꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯃꯁꯨꯡ ꯍꯔꯥꯎꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯇꯥꯡ ꯑꯁꯤꯗ ꯀꯦꯁ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯖꯤꯝꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯎꯔꯤꯕ ꯂꯦꯟꯁꯀꯦꯞ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯅꯤ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯖꯤꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯃꯌꯨꯝ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯀꯦꯁꯅ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤ ꯁꯥꯏꯕꯣꯔꯒꯁꯤꯡꯒ ꯂꯩꯃꯤꯟꯅꯒꯗꯕ ꯅꯠꯇꯦ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗꯤ ꯃꯄꯥꯟꯗ ꯂꯩꯒꯗꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕ꯭ꯔꯦꯛꯐꯥꯁꯇ ꯖꯤꯝꯅ ꯁꯥꯏꯕꯣꯔꯒꯁꯤꯡ ꯑꯗꯨꯗꯒꯤ ꯄꯥꯝꯕꯤ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯂꯣꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯀꯦꯁꯇ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯅꯕ ꯂꯝꯕꯤ ꯑꯃꯗꯤ ꯂꯩ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯈꯨꯗꯤꯡꯒꯤ ꯁꯥꯏꯕꯣꯔꯒ ꯑꯦꯇꯦꯟꯗꯦꯟꯠ ꯑꯃꯅ ꯀꯥꯔꯠ ꯑꯃ ꯄꯨꯗꯨꯅ ꯃꯦꯟ ꯊꯣꯡ ꯑꯗꯨꯗꯒꯤ ꯂꯥꯛꯀꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯔꯦꯐ꯭ꯔꯤꯖꯔꯦꯇꯔ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯞꯂꯝꯂꯒ ꯆꯠꯈꯤꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯦꯇꯦꯟꯗꯦꯟꯠ ꯑꯁꯤꯅ ꯎꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯀꯥꯔꯠ ꯑꯗꯨꯗ ꯍꯨꯔꯥꯟꯅ ꯆꯪꯁꯤꯜꯂꯒ ꯃꯍꯥꯛꯅ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯖꯤꯝꯅ ꯀꯦꯁꯇ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯥꯔꯠ ꯑꯁꯤꯅ ꯃꯤꯁꯛ ꯑꯃꯗꯒꯤ ꯍꯦꯟꯅ ꯄꯨꯕꯗꯤ ꯆꯜꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯀꯦꯁꯅ ꯖꯤꯝꯒꯤꯗꯃꯛꯇ ꯋꯥꯔꯝꯃꯤ ꯑꯃꯁꯨꯡ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤꯗ ꯂꯩꯐꯝ ꯊꯣꯛꯇꯦ ꯑꯃꯁꯨꯡ ꯃꯄꯥꯟꯗ ꯃꯍꯥꯛꯁꯨ ꯊꯣꯛꯂꯛꯀꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯖꯤꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤꯗ ꯂꯩꯕ ꯍꯩꯅꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯁꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯃꯁꯤꯗ ꯂꯩꯕꯅ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯋꯥꯔꯒꯅꯨ ꯑꯃꯁꯨꯡ ꯀꯦꯁ ꯅꯍꯥꯛ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯁꯥꯏꯕꯣꯔꯒ ꯑꯃꯅ ꯀꯥꯔꯠ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯐ꯭ꯔꯤꯖ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯍꯨꯔꯥꯟꯅ ꯀꯦꯁꯅ ꯀꯥꯔꯠ ꯑꯗꯨꯗ ꯆꯪꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯁꯥꯏꯕꯣꯔꯒ ꯑꯗꯨꯅ ꯀꯥꯔꯠ ꯑꯗꯨꯕꯨ ꯃꯄꯥꯟ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯌꯥꯎꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯁꯥꯏꯕꯣꯔꯒꯀꯤ ꯁꯨꯄꯔꯚꯥꯏꯖꯔ ꯑꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯖꯤꯝꯗ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯝꯕ ꯅꯨꯄꯤ ꯑꯗꯨ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯊꯪꯒꯤ ꯁꯤꯟꯗ ꯇꯨꯔꯤꯁ ꯒꯥꯏꯗ ꯑꯗꯨꯅ ꯇꯨꯔꯤꯁ ꯒ꯭ꯔꯨꯞ ꯑꯃꯕꯨ ꯖꯤꯝꯒꯤ ꯑꯦꯄꯥꯔꯠꯃꯦꯟꯠ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯖꯤꯝ ꯑꯁꯤ ꯃꯈꯣꯏꯗ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯁꯣꯐꯥ ꯑꯗꯨꯅ ꯑꯣꯟꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯖꯤꯝꯅ ꯁꯥꯏꯕꯣꯔꯒ ꯑꯃꯕꯨ ꯁꯣꯐꯥ ꯑꯗꯨꯗ ꯀꯤꯁꯤꯜꯂꯒ ꯊꯅꯝꯂꯦ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯁꯥ ꯑꯁꯤ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯤ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯖꯤꯝ ꯑꯁꯤ ꯌꯥꯝꯅ ꯐꯖꯕ ꯑꯁꯪꯕ ꯂꯩꯕꯥꯛꯇ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯆꯠꯄ ꯑꯁꯤ ꯎꯏ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯉꯁꯥꯏ ꯀꯦꯁꯅ ꯌꯦꯛꯂꯝꯕ ꯃꯐꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯁꯨꯝꯅ ꯖꯤꯝꯁꯨ ꯀꯦꯁꯅ ꯂꯥꯛꯂꯝꯂꯒ ꯃꯍꯥꯛꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗꯒꯤ ꯊꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯇꯨꯅ ꯃ꯭ꯌꯨꯖꯤꯌꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯨꯚꯤ ꯑꯁꯤ ꯌꯥꯝꯅ ꯇꯦꯜꯂꯤ ꯑꯃꯁꯨꯡ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯔꯤ꯫ ꯃꯨꯚꯤ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯃꯦꯁꯦꯖ ꯑꯗꯨꯗꯤ ꯖꯨꯁꯤꯡꯗ ꯑꯩꯈꯣꯏꯅ ꯁꯥꯁꯤꯡ ꯑꯁꯤꯒꯤ ꯌꯥꯝꯅ ꯐꯖꯕ ꯃꯌꯨꯝꯁꯤꯡ ꯁꯥꯔꯒ ꯊꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯥꯔꯒ ꯊꯝꯂꯤꯕ ꯃꯌꯨꯝꯁꯤꯡ ꯑꯁꯤꯗꯤ ꯑꯁꯦꯡꯕ ꯅꯠꯇꯦ ꯁꯥꯖꯤꯟꯅꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯁꯤꯗ ꯂꯩꯔꯤꯕ ꯁꯥꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯑꯋꯥꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯂꯤ꯫ ꯃꯈꯣꯏ ꯃꯁꯥꯅꯕꯨꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯈꯟꯖꯩ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯑꯁꯥꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯁꯥꯁꯤꯡ ꯑꯁꯤꯕꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯣꯏꯗꯕꯅꯤ ꯍꯥꯏꯕ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯃꯦꯁꯦꯖ ꯑꯁꯤ ꯄꯤꯗꯨꯅ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫
mayamna video asi nungai ba taragadi sungsoi soidana like tawbiramu amasung channel asida makatana atopa nungai ba explanation kayabo yengbinabagi damakta subscribe tawbiramu. Fare mayam matang video da muk thengnarasi.